Lakhipuronline puthokjaba August ki tang 15 Laibak pokpa numit ki Khomjinba Pao tabirase. Ahanbada maroiba Pao. Manipur da thogliba irang asika mari lenana the Peace Convention on Manipur Crisis haiba mipamama Silchar da pangthokre. Chamaga kuntrani thoi suba maraiba ki damak thawai katkraba thoba singi numit pak sanna pangthokna kebagi Pao makhatana lakle. Amasung Assistant School Inspector oina thabaktagi pathakiba Oja Thokjom Krishnamona leikitabada awaba phongdokna ragle. Haujik mapungoiba Pao tabirase. Manipur da thogliba irang asiga mari lenana the Peace Convention on Manipur Crisis haiba mipamama August 13 da Rajiv Bhavan Silchar da pangthokre. Miphamna thogliba irang asi athuba matamgi manungda Central amadi State lengakna tangdu leitaba phibam da poraknanaba akhanba wafam sing thamke. Mifam asida Barak Tampak ki tongan ba community masing ayambana tenki bagaloinana Manipur gi irang asina Barak Tampak ta pirakadaba chaithengi matangda sukhanakhe. Ain kaina changlakpa mitop sing leibak asigi mafam amata da changjafam piba yaroi haiba wafam phongdoknakhe. Barak Manipur Friendship Association BMFA gi lamjing makhada KRC Foundation na sinduna pangthokiba convention asida Nongin NGO amadi Lifeline Forever Foundation na maipuna na sargyari. Manipur gi irang asina maram oiraga lanjen na duna relief camp sing da lairiba sing da tengbang pinana bagidamak BMFA na silang lagani. Tharonggi manung channa athoba singi numit ka mari lenana athoba singi maphamda shraddhanjali katki. Bishwadip Gupta Managing Trustee KRC Foundation na taram nokpagi warul pikhi. Dr. Posangbam Dakeshwar Convener Taragi Sesu KH Gojendra Singh Human Rights Activist Yumnam Nabakishore Singh National Spokesperson World Meitei Council Dr. A. Dinamani Head ECE NIT Manipur Shankar De General Secretary Silchar Press Club asina chingba miyoi singna tharonga mari lainana wafam kaya phongdokhe. Mifam asida KH Janaki Devi Adhyaksha Jiripam Zilla Parishad Advocate Mutum Rina Singh Chairperson Manipuri Development Council Assam Dr. K.N. Chan Chairman Manipuri Language Protection Coordination Committee TH Ngauba Advisor Manipur People's Front Kawate Yumnam Buddhichandra Singh President Committee of Forward Club Imphal Saikhom Komlakanta Advisor Amsu Sanjit Debnath President UTDC Silchar Rupam Nandi Purkaistha Advisor Aksana Chingba Miyoi Singna Thoramda Wangangkhe. In Manipur 32 and more other communities are coexisting from age immemorial. Thousands of years people have stayed together. And suddenly why this conflict has evolved? This is what we need to understand first. And most importantly, whether this conflict is only Manipur's or this conflict is also going to affect all of India. Scheduled Tribe Demand Committee of Manipur. हालांकि Scheduled Tribe Demand Committee of Manipur ने पिछले 10 साल से ज्यादा मेइतेई को Scheduled Tribe देने के लिए मणिपुर में ये इंडियन गवर्नमेंट के साथ या स्टेट गवर्नमेंट के साथ ये दावी चल रहा था, जो मिनिस्ट्री ऑफ ट्राइबल अफेयर्स ने 2023 में लेटर दिया गया कि सरकार को कि शेड्यूल ट्राइब देने के लिए किसी कोई कम्युनिटी को तो 2 रिपोर्ट चाहिए. एक तो इज लेटेस्ट सोशियो इकोनॉमिक रिपोर्ट उस कम्युनिटी का एंड सेकंड जो है एथनोग्राफिक रिपोर्ट. ये 2 रिपोर्ट मणिपुर सरकार को बोला कि आप मीटिंग के बारे में ये 2 रिपोर्ट भेजिए मिनिस्ट्री ऑफ ट्राइबल अफेयर्स में. और ये 10 साल से ये दबाया गया था ये रिपोर्ट. ये एसटीडीसीएम का जो संघर्ष है इसका ये था और वो कोई आगे नहीं बढ़ रहा था. तो वर्ल्ड मीटिंग काउंसिल ने भी इसमें योगदान किया 2018-19 से, ताकि ये चीज रिपोर्ट मणिपुर सरकार इसको भेजना चाहिए. शेड्यूल ट्राइब मिले ना मिले वो तो नेक्स्ट लेवल की बात है. पहले रिपोर्ट को भेजिए, गवर्नमेंट को असेस तो कीजिए, कॉम्पिटेंट अथॉरिटी को असेस कीजिए कि मीटिंग को शेड्यूल ट्राइब देना चाहिए नहीं चाहिए, लेकिन वो रिपोर्ट ही भेजा नहीं. অন্যান্য সংগঠনগুলো যে সেকেন্ড থেকে মণিপুরিরা মিজোরাম ছেড়ে যেতে হবে সেইভাবে একটা লিখিত দিয়েছে. তো এইভাবে যে হচ্ছে মিজোরামে আজকে পার্শ্ববর্তী মিজোরাম রাজ্য এরকম একটা ঘটনা ঘটে.
এই ক্ষেত্রে আমাদের আমরা মিডলম্যান হিসাবে কিন্তু আসামে কিন্তু সেই কাজ করতে হবে। আজকে আপনারা দেখুন, আজকে যদি এক আমার ডক্টর সাহেব খুব সুন্দর কথা বলেছে যে এই আগুন জ্বলছে এবং আমাদের নট এট দ্য ডোর অফ আসাম অলসো বলছে। Krishnapurda cultural activist Ten Subam Ongbi Joymati ki luching makhada khungang asigi miyamna August ki 13 da chamaga kunthra nitoi suba athobagi numit pangthokre tongan ba thorom pareng singi manung channa phiral tangkhai chingthaba athoba singi saktam da leisu katpa amadi miyam gi oiba awapa khongset amasu chatkhi haire The Assam Manipuri Cultural and Custom Preservation Committee Rajbari Hojaina Silangduna Rajbari Sanabungda Chamaga Kunthani Thoisuba Athoba Singhi Ningsing Numit Pangthokre Lukki President Wakram Chandra Kumar Singna Phiral Chingkhat Piraba Matungda Athoba Thangal General Amadi Bir Tekendrejit Kaloinana Handak Manipurda Manipur Kanana Bahonabada Thawai Kat Khraba Singhi Mapamdasu Shraddhanjali Katke Athoba Singhi Numit August ki 13 da Lalang Mayai Lekai da Leiba Mahadev Community Hall da Khungang asigi Naharol Amadi Mairapai bi Singalunana Senior Citizen Ayekpam Prajakopal Singh na Salai Teret ki Phiral Chingkhat ki Manipur gi irang da Leiba ki damak thawai kat khraba Athoba Singhi thawaina mapugi khuya da ingna chingna leiruna ba thongni jakhi Ayekpam Ipotombi Gurumeim Jadugopal Misra Khulem Mohendro Thangjam Ongbi Binodini Ward Member Manitombi Singha Ahalaman Mahiroi Singna Athoba Singhi Maphamda Haikaleka Tamki August ki tang 13 Nongmaijing Nimita Thagon Marup Jaribon Hailakandi ki Lamjing Makhada Lamdam asigi atopa topa loop sing Assam Thangta Association Hailakandi Apun Bamaira Loop Jaribon Amsu Hailakandi Jila Leihomi Lipun Loop Lala Amadi Kunai Kannalup Jaribonga Kusamladuna Chamaga Kunthani Thoisuba Athoba Singhi Ningsing Numit ki Thoram Madari Parda Leiba Kala Academy gi Sanglenda Pangthokhi Sanglen asigi mamang maktada BT Road Lala da Leiba Bir Tekendrejit ki Saktam Phawbagi Rally ama chatkhi Jaribon da Leiba Mitei Ichilinau Singhi Mioi Chatret Mukna Rally asida sarugyaki matungda Kala Academy asigi Sanglenda Thoram Pareng Makha chathaki Thoramda Thagon Marup ki Angamba Nepram Manindrana Mayai Tangmal Lauduna Pangthokkiba Thoramda Shopon Bhattacharya President BJP Hailakandi District Thingom Penubabu President Kala Academy na Athoiba Mithunglen amasung Akhanaba Mithunglen oina sarugyaki Kasargi Palarbon Khungangdasu Rural Development Association Palarbon na Sinjalang Jaduna Chamaga Kunthani Thoisuba Patriots Day ki Thoram Mapung Phana Pangthoki Thoramda Lupki President Thokjam Jogendra Singhana Mayai Tangbal Lobiki Athoiba Mithunglen gi Phampham Langda Saknairaba Aiba Sahitya Bhushan Awardee Sri Maisnam Bubonna Leiteng Biki Mithunglen oina Assam Sahitya Parishad Baskandi Masagi President Sri Khaidem Gaurahari Apunba Khungang Mapan Chawkhatlup Baskandi ki President Sri Kaisam Bidapati Panthoibi Mairalup Palarbon gi President Srimati Gurumayum Beni Misra Nagaland Police tagi patharaba Police Officer Sri Naurem Haridas Amadi Lupasigi Founder President Nimai Chan Sharma na Dais ki leiteng oiki Tharomasiga Mari Lenana Patharaba Oja Sri Kabarbam Gunamani Singha Amadi Miyoi Kayana Wangangke Matungda Chaliba Lising Aniga Kunhumdoi Asigi Seba Amadi CBSE na Lauba ISSLC gi Parikhada First Division da Mai Pakraba Mahiroi Singbo Thokjom Prajadon Ningsing Mana Amadi Lupki Maigeidagi Memento Amamam Pituna Taramna Oki Tharum gi Loiselakpada President na Saireng Amathiduna Tinbiriba Miyambo Tahan Kipagalena Aroiba Waroi Sinpi Ki Haina Lupki General Secretary Maisnam Jiten Fongdorakle
Dholpukri Manipuri Kristi Vikas Kendra na sinduna chamaga kuntrani suba athoba singi numit pangthokre ayuki pung 8 makhai tabada Bir Tikendrajit ki mitamda haikalekat tamlaba matung aphongba mifam pangthoki Hozai gi Dholpukri Manipuri Kalakhetri Vikas Kendra Pudampukri Bazar da leiba masagi mandopta pangthoki bani Ui de Maitei Hozai Assam na sinduna August ki tang 13 matamadugi Anglo Manipuri warda angoba sahib singna numit asimaktada fasi taukraba Jubaraj Koireng sana amadi Thangal General ani amadi adugumba lanfamaduda thawaina pontha pikraba athoba sing adubo ikai khomrajabaga luinana Ui de Maitei Hozai Assam na sinlangduna CSC Bal Bidyaloy Nandapur Hozai Assam da chamaga kuntrani suba athoba singi numit pangthokre Lupki President Takhilemba Biramanina Lupki Phiral Chingkhalaba matung aphongma mifamda Lupki President Takhilemba Biramanina mifamapo aduga Tensubam Maniharna athoiba mithung oina sarukjaki Thoromda Jaya Majumdar Asem Syam Kishore Ngathem Prem Babu B Patmapati Sharma amadi Yanglem Pokne na chingba miyoisingna akhanaba mithung sing oina sarukjaki Bir Tikendrajit Memorial Club Jarul Tola Bazar Borkhla nasu chamaga kuntrani suba athoba singi numit pangthokre Thoramda T Ajit Singh President TH Probir Kumar Singh Secretary RK Birensana Chief Advisor Amu Singh P Mani Sharma Hemabati Singh Mon Mohini Singh ana chingba miyoi singh sarukjaki Humutara Teret Suba Kanglai Ningtam Numitki Ningsing Thoram Malem gi apunba Maitei Lining Loop Mamal gi Luching Purel Sayon ba Khuman gi Lamjing Makhada Maru Sanglen Jorakul Sonai Kasarda Pangthok Pagaluinana Lubasigi Masalui Sangsing Dulepsara Amadi Lanka Hozai Karbi Anglong gi Manungchanna Lairipa Amrazan Amadi Tripura Ramnagar Tuko Silchar Baljur Jiribam Amadi Kanglai Paki Masalui Sangsing dasu Thoromasi Pangthok tuna Taibang Semba Mapugi Mapamda Haikat Lakat Tamduna Yek Teret Salai Mapan gi Machu Teret ki Phiral Singkhatuna Yaipa Ira Thoni Thorom Pangthokre Loinana ngasi mak Meitei Aikhoi gi amata ngairaba Ireipak Iramdambo Yeknabagi Makuttagi Kannanabagi Honabada Thauna Laina Thawaina Pontha Pikraba Singi Damaktasu Taibang Semba Mapugi Nakta Ingna Chikna Leirunaba Thonijakhibaga Loinana Hanagi Matogum Tangdu Leitana Ingna Chikna Leinanabagi Damaktasu Thonijakhi Manipuri Youth Front of Assam Maifa Headquarter ki mipamama August ki tang 13 da Maifa gi Study Center Poilapulda Maifa gi President Thangjam Projena mipama poiduna pangthokre mipamadu da saruk yakiba executive member singna kupna khanaraba matungda warep kayamarom lokre ahanba warep oina August kunasi Manipuri lon gi numit amadi Maifa gi tarik suba mapok numit icham samba thorom ga loinana pangthokpa loinana Mitei Mayek Tamlipa Singi Changdamnabagi Thoromgi Manamatum Yenthokpagi Wapam Warep Nakhi Haina Secretary General Tampak Mayum Salaudina Khangalagli August Tampun Poilapun Community Hall da Ayuki Puntara digi Holaga Pangthok Jagi Thorang Jagi Haiwa Thoram Masida Idam Damasti Leibiba Club Organization Si Mairapadi Sava Sangsasi Wal Kudimakna President Neng Kapina Maifana Pangthok Jagi Thorang Jeriba Thoram Masidu Apun Phan Ni Haidina Maifat Madi Digi Miyamda Pukmana Membership Athauba Ningsing Loop amadi Mitei Pukai Loop Lakhipur gi apunba mipama mangarang Konjeng Lekai da pangthoktuna Assistant Inspector of Schools Silchar amasung Athauba Ningsing Loop ki President amasung Advisor oramlaba Thokchom Oza Krishna Mohana Laikitabada awaba phongdorakle Athauba Ningsing Loop ki President RK Sanahal amasung Maitei Pukai Loop ki President Yumnam Nadia Chana preside tawkhiba mifamda Yumnam Mani amasung Ingudam Kantana Daista Lengsinki awaba phongdokpagi thoramasiga mari lenana Sapam Robindro Asangbam Gorokopal Irom Gauramani Manikanta Sharma Laukham Atol Ingudam Nilbir Ima Sanathoi Maibam Manithona Chingbasingna Ojasina Hinglingaida Manipuri Samas ki damakta mahakna tawbiramba Kudol Kaya bu miyamda paudamki Numidasida El Manihar Gitu Devi amasung Ingudam Nilam Sarukyaki Laikhidrabagi Thawaina Lairamlenda Ingna Chikna Leirunaba Thawni Jarabagi Matung Laikhidraba Ojasigi Sangaida Chatuna Imung Manungi Awabadasu Sarukyaminaki
panba yai matam kuina ojagi senphamda leiramlaba matung assistant school inspector oina thabak tagi pothakiba thokjom krishnamhon masagi anaba amana August ki tang 16 nongmaijing nimitta masagi mayum Lakhipur subdivision gi manung chanbada konjang lekai da lekhidabani lekhidaba matamda masagi chahi 34 sukre mahak sanglaba chahi kunrom Earl Higher Secondary School Lakhipur gi oja obirame Kuno ME School Fullertolda matam sangna oja oina leiramba aduga haujikna lalpani gi LKB ME Madrasa School da oja oiba ngangom komla kantana manung matam sadana August ki 12 da lambi gi khudong thiba thodok amada leikidabada Kuno High School gi oja sing non teaching staff amadi mairoi singna ngarang oja sina leikidabada awaba phongdoktuna leikidabagi thawaina mapugi nakta ingna chikna leirunaba taibang mapuda thoni jaki haina Kuno High School ki headmaster TH Gyanendra gi cherol da phongdoragli Haukiba August ki tang 12 thangjanumita lambi gi laibak thiba thodok amada leikhidraba tolen khungi oja ngangom komla kantagi maphamda ikai khumnaba utpagi condolence mifama mangarang United Clubs Organization Lakhipurna South Barak Complex da phamki UCO gi president Khaidem Kantana mifama poduna phamkiba awaba phongdokpagi thormaduda General Secretary N Nandamhon Oinam Biramani Ngangom Niranjan Dr. P. Raj Bihari Dr. Y. Raj Bihari Haurongbam Loyataba Changamim Ibopisak Sarat Laisram N. Ukendra na chingba miyoi singna saruk jaraduna leikidraba oja ngangom komla kantigi thawai mirilna lairibakta ingna chikna leirunaba minute ani tumina leiduna mapugi khuya da thongni chakhi leikidaba matamda oja si Young Farmers Club Tolen Khungi General Secretary oina phom pubirame mahak ingkumja lising amaga chamapan humbu marigi November gi tang 8 da Kasar Tolen Khunda pokhe Aroibada maroiba pau amukhanna Manipur da thogliba irang asika mari lenana The Peace Convention on Manipur Crisis haiba mipamama Silchar da pangthokre Chamaga kuntrani thoi suba maraiba ki damak thawai katkraba thoba singi numit pak sanna pangthokna kebagi pau makhatana lakle amasung assistant school inspector oina thabak tagi pathakiba oja thokjom krishnamhona leikitabada awaba phongdokna ragle Kangan Jabama Health Care Amadi Paramedical Science da University Grants Commission na Sakhang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad Ki Makhada Course Asi Tambiba Haure Health Care Ki Field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak pijabagi khudong chaba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silchar da practical tobagi khudong chaba su thamjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsinbirabu natraga mobile number 93957324456 da pau phaunabiyo Potsambam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tamil. Gracewell Hospital practical class Taujabani. I have Thahum Madi Matung Operation of my Pangasi Sabangan. High river courses Hojiki Matamda Yang Kudong Chaba, Amos and Periods and Madinana course and hygiene. Mayamsu High River Kudong Chaba, Silabinaba, Wafamasi hygiene. I give me Manasai to the Bukover to the Damna Kodegini. I suggest Institute of Medical and Paramedical Science. We passed the Japanese and the SMDEP Civil Hospital, ICU Technician and Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare